ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯃꯣꯡꯐꯝ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯇꯔꯨꯛꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯝꯅꯔꯛꯄ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯇꯧꯈꯤꯕ ꯑꯗꯨ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯃꯁꯛ ꯂꯣꯠꯇꯨꯅ ꯂꯥꯛꯂꯒ ꯃꯍꯥꯛꯅ ꯂꯥꯏ ꯇꯥꯏꯅꯗꯨꯅ ꯐꯍꯟꯈꯤꯕ ꯑꯃꯗꯤ ꯊꯋꯥꯏ ꯑꯅꯤ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯁꯥꯟꯅꯔꯝꯕ ꯇꯣꯃꯩꯒꯤ ꯃꯃꯥꯟꯅꯕ ꯑꯃꯨꯕꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯕ ꯑꯃꯗꯤ ꯇꯣꯃꯩꯁꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯒ ꯈꯨꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯁꯔꯨꯛꯇ ꯀꯔꯤ ꯀꯝꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯁꯨꯝꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯅ ꯇꯥꯟꯊꯣꯛꯂꯕ ꯇꯣꯃꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯨꯕ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯇꯣꯃꯩꯒꯤ ꯃꯃꯥꯟꯅꯕ ꯑꯃꯥꯏꯕ ꯑꯃꯨꯕꯒꯤ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯥꯏꯕ ꯑꯃꯨꯕꯒꯤ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯈꯤ ꯑꯗꯨꯕꯨ ꯇꯣꯃꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯥꯏꯕ ꯑꯃꯨꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯏꯀꯥꯏꯕ ꯀꯌꯥ ꯄꯤꯗꯨꯅ ꯐꯨꯗꯨꯅ ꯇꯥꯟꯊꯣꯔꯛꯈꯤꯕ ꯑꯗꯨꯒꯤ ꯂꯃꯟ ꯁꯤꯡꯒꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯈꯟꯗꯨꯅꯇ ꯂꯩꯔꯤꯕꯅꯤ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯆꯥꯎꯔꯦꯜꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗꯗꯤ ꯍꯥꯟꯅ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨ ꯐꯈ꯭ꯔꯕꯅꯤꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯊꯥ ꯑꯃ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯇꯣꯃꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯥꯏꯕ ꯑꯃꯨꯕ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯇꯥꯅꯩ ꯃꯗꯨꯗ ꯇꯣꯃꯩꯅ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯂꯃꯟ ꯈꯨꯝꯗꯅ ꯑꯁꯨꯃꯛ ꯁꯤꯈ꯭ꯔꯗ꯭ꯔꯣ ꯍꯦꯔꯥ ꯏꯇꯥꯎ ꯀꯔꯤꯒꯤ ꯁꯤꯒꯅꯤ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯅ ꯃꯇꯝ ꯑꯃꯕꯨ ꯉꯥꯏꯔꯤꯕꯅꯤ ꯍꯧꯖꯤꯛ ꯂꯝꯇꯥ ꯊꯥ ꯌꯧꯁꯤꯜꯂꯛꯂꯦꯗꯅ ꯂꯝꯇꯥ ꯊꯥꯒꯤ ꯑꯍꯥꯟꯕ ꯊꯥꯡꯖꯗꯣ ꯃꯗꯨꯗ ꯑꯩ ꯊꯕꯛ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯏꯇꯥꯎ ꯋꯥꯔꯕꯁꯨ ꯋꯥꯅ ꯂꯝꯇꯥ ꯊꯥꯡꯖ ꯉꯥꯏꯃꯤꯟꯅꯔꯁꯤ ꯇꯧꯒꯗꯕꯨ ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯆꯪꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛꯅꯤ ꯃꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯂꯕꯗꯤ ꯏꯇꯥꯎ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯀꯩꯗꯧꯅꯨꯡꯗ ꯅꯝꯊꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯏꯇꯥꯎ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯨꯕ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯥꯊꯤꯕ ꯄꯣꯠꯅꯣ ꯏꯇꯥꯎꯒꯤꯗꯒ ꯂꯩꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯅ ꯂꯧꯔꯨꯒꯗꯧꯔꯤꯕꯅꯣ ꯍꯩꯂ ꯂꯩꯔ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯄꯣꯠꯁꯛꯅꯣ ꯏꯇꯥꯎ ꯄꯣꯠꯁꯛꯁꯤ ꯅꯪꯒꯤ ꯋꯥꯈꯜꯅ ꯂꯥꯝꯕꯗ ꯈꯔ ꯋꯥꯔꯒꯅꯤ ꯃꯁꯤꯗꯤ ꯑꯃꯥꯏꯕ ꯑꯩꯈꯣꯏꯇꯅ ꯈꯪꯕ ꯄꯣꯠꯁꯛꯅꯤ ꯍꯣꯏꯗꯤ ꯑꯗꯨ ꯀꯔꯤ ꯄꯣꯠꯁꯛꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯁꯨ ꯃꯃꯤꯡꯗꯨ ꯍꯥꯏꯕꯗꯤ ꯌꯥꯏꯗꯅ ꯏꯇꯥꯎ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯁꯣꯔꯦꯟꯒꯤ ꯃꯈꯨꯠ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯍꯥ ꯁꯣꯔꯦꯟꯒꯤ ꯃꯈꯨꯠ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯒꯗꯧꯔꯤꯕ ꯏꯇꯥꯎ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯈ꯭ꯔꯕ ꯄꯣꯠꯅꯤ ꯏꯇꯥꯎꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯕꯗꯤ ꯊꯕꯛ ꯑꯁꯦ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯒꯗꯧꯔꯤꯕꯅꯤ ꯏꯇꯥꯎ ꯀꯔꯤꯅꯣ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯠꯇꯦ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗ ꯂꯃꯟ ꯈꯨꯝꯁꯦ ꯍꯥꯏꯕꯅꯤ ꯏꯕꯥꯅꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗꯨ ꯀꯤꯗꯅ ꯁꯤꯗꯣꯛꯁꯦ ꯍꯥꯏꯕ ꯅꯠꯇꯦ ꯏꯇꯥꯎꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯍꯩꯕꯅꯤꯅ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯁꯣꯔꯦꯟꯗꯨ ꯇꯥꯏꯅꯕ ꯉꯝꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯍꯩꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯆꯣꯡꯁꯤꯜꯂꯛꯇꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯅ ꯂꯧꯈꯤꯅꯤꯀꯣ ꯏꯇꯥꯎ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯇꯥꯎꯒꯤ ꯅꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏꯅꯦ ꯑꯩꯅ ꯊꯣꯛꯄ ꯇꯥꯏꯅꯒꯗꯧꯔꯤꯕꯅꯤ ꯑꯣ ꯑꯗꯨꯒꯤꯔꯥ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯃꯌꯥꯝ ꯆꯪꯒ ꯅꯦꯠꯈ꯭ꯔꯤꯗꯣ ꯏꯇꯥꯎ ꯐꯔꯦꯁꯦ ꯃꯁꯤꯗ ꯏꯕꯥꯅꯤ ꯌꯥꯝ ꯊꯣꯏꯅ ꯃꯔꯩ ꯌꯦꯠꯅꯔꯒꯨꯝꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕ ꯊꯕꯛꯁꯦ ꯍꯌꯦꯡ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯒꯦ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕꯅꯤ ꯏꯇꯥꯎꯁꯨ ꯃꯁꯤꯗ ꯆꯠꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯌꯨ ꯇꯧꯒꯗꯕꯨ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯔꯛꯄ ꯊꯕꯛ ꯑꯗꯣ ꯀꯥꯏꯗꯅ ꯇꯧꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯈꯖꯤꯛꯇꯪ ꯍꯦꯛ ꯁꯣꯏꯈꯤꯕꯗ ꯏꯕꯥꯅꯤ ꯑꯍꯤꯡꯗꯨꯃꯛꯇꯗ ꯊꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯑꯁ ꯏꯇꯥꯎ ꯅꯪꯒꯤ ꯋꯥꯁꯤꯗꯤꯕꯀꯣ ꯍꯧꯖꯤꯛꯇꯤ ꯍꯧꯅ ꯀꯤꯔꯦꯗꯨꯅꯤ ꯀꯤꯒꯅꯨꯗ ꯏꯇꯥꯎ ꯑꯩ ꯌꯥꯎꯔꯤꯕꯁꯤꯗꯤ ꯑꯩꯁꯤ ꯑꯃꯥꯏꯕ ꯑꯃꯨꯕꯅꯤꯅꯦ ꯑꯃꯨꯕ ꯍꯣꯏꯅꯦ ꯌꯥꯔꯦ ꯇꯨꯝꯃꯁꯨ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯇꯣꯃꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯥꯏꯕ ꯑꯃꯨꯕꯗꯣ ꯃꯈꯣꯏ ꯑꯅꯤ ꯐꯃꯨꯡꯗ ꯅꯤꯡꯊꯤꯅ ꯇꯨꯝꯈ꯭ꯔꯦ ꯃꯇꯝꯗꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯂꯤ
Matam aduda amaiba saurelbu mahaki nupi aduna makut kattuna kauri. Matam aduda amaiba saurel to hingolda thabak suduna leirambani. Masidiki mahaksu mahaki nupi na kaurakba aduda thabak ado thadok lamlaga mahaki nupi gi manakta sangsilai. Matam aduda mahaki nupi aduna amaiba saurelda khudom bi thinduna mafam amada chatlu haiduna taklai. Masidiki amaiba saurel su mahaki nupi na khudom bi thiliba mafam aduda mahak asum sangsilai. Mahana asum changchilakpada karigumba irang langba posak ama leiramlei madu ubada amaiba saurel mikap khakthok tholai masidagi mahakna tuminna hawgatuna phamli aduga wakhal kaya khalli karinoni ngasigi aigi mangnatubo aigi manglanda uramiba aramba posak atuna kari oidigama aduga aigi leikhidrabi nupi aduna karigidamak aramba posak atubu aingonda tapliba Karigumba amadi leirese ngarangsu aigi komlen manglanda laimu amana aibu question chenarami khullasidagi phuduna tanthokiba tomai amadi mahaki mamanaba amubana ingonda karigumba phatraba thabak khara tarotnana bagi damak sem sabagi aingonda sakina pirak libajatla ai chakchina leitaba yadi Asam na khallaga mahakna pung yengba matamda nongalamtai ki pung ahum khara henduna leiramlei masidagi mahaksu tumthaba amuk tanduna haugallaklaga yumgi thaba ingkhang tawduna leikrei matawa somna numit aduma haukrei mathangi no ngalei saureldu ayuk nganta hogatuna iruja maithajaraga laitin khoiramlei madugi matung mahak lawukta thabak sunubagi damakta chatkrei somda nakal amadana lekai khulna tanthokraba tombai amati mahaki mamanapa amubato lai khoiramna bagi damak posai koithi thiri tomai di karimata khangbanati mahaki mamanapa amubuna tawriba tuta aduk jaukshan bagi wani matawa somna makhoi sinba langba luraduna ayuki sak sana ba sem sari matamaduta amubana itaw ayena ngonda haiga thabadi horen ibani na numidang ahing nga thiengwada aina pamliba posak ado low chatkadoribani kariyune hair sibita nangi sibu mafam du khangabro khangi aina matam kayadagi sinaduna lagraba mafamni tawgadabu mafam adu yorakpada aki ba sabtra kaya ma tawrakani tawliba singado nang karimata khanba yadiko aduga nahangna sunglep leptana songadaba lairo lamalai madu ai hojik nangoda taki Haribu lairo na se yamna sutien bani yamna susambani masi nangna suan sonduna chatkadabani aina horen thabak tawba horakpada nangi akoibada angang kaya ama tholakadoribani angang sing aduna nangi nakrang dit khrabadi nang mafam maduda adumak iwoduna sigadoribani maram aduna itaw chekchingadabani ko kari nune hari se boita nati khong ye namuk thang oi namuk thang chatpasida krang ke dum hogadaba leire aduga nangna angang lilengano hari sibu kama yadu pono sibo khongji langna punchalaga thorina punchalaga chunga chat tongai as itaw ayina nangonta takadariba mantra se leptana solbadi angang singa dona nangina nak changbanga moi doribani nangki na ka changtragadi mataw karam nangki na krang that kadoribano adu khallo haibani ne madu lutkidana ba nangna mantra do leptana dumak solgadabani as itaw nangi wasi ai khirum lawida ado ai yaudabadi suya mak yadabra itaw yadi itaw thabak se itomtana tawba yaba thabak ngati ai ithantana tawnabagi damak kayar khanna hona khrabani adubu mai chupak pakhiri mi ani changdaba yadaba thorom khara leiri maram adunari itaw hojiki thabak adu ibani na chamin nargadawdina mi ani changdaba yaroi haisi to karamnanu tawgudaba thabak aduna kamdawbano sini itaw aina mafam atu hek jawbaga lebak ado tawba horakani matam atu nahakna thoiding maruse aina ngokthokani hariba ngokthokdaba karum tawraba thoiding marudo nangna leptana sumak sair kadabani hariba pot asina leptana sairiba makai thabak aduta ayet apan leirodoribani karigumba thoiding chaiba aduna hek lepkibaga mafam aduda leiriba angangsing aduna aikhoibu namba ngamkhidoribani maram aduna nahakna thoiding chairau aduga aina leiba ado hokhaiduna mafam aduda leiriba soren ado aina lokthokadoribani as
ꯏꯇꯥꯎ ꯍꯣꯏ ꯐꯔꯦꯁꯦ ꯑꯩ ꯉꯝꯍꯟꯅꯕ ꯇꯧꯔꯒꯦ ꯑꯩ ꯆꯥꯎꯔꯦꯟꯒꯤ ꯃꯊꯛꯀ ꯂꯃꯟ ꯈꯨꯝꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯒ ꯏꯇꯥꯎ ꯃꯦꯃꯤꯁꯨ ꯂꯧꯅꯕ ꯇꯧꯁꯤ ꯏꯇꯥꯎ ꯆꯥꯎꯔꯦꯜꯕꯨ ꯁꯤꯔꯕꯗꯤ ꯅꯪꯒꯤ ꯃꯦꯃꯤꯗꯨꯗꯤ ꯃꯁꯥ ꯃꯇꯣꯝꯗꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯦꯜꯂꯗꯧꯕꯅꯤꯅꯦ ꯑꯣ ꯍꯣꯏꯅꯦ ꯑꯗꯨꯒꯤ ꯈꯟꯕꯗ ꯍꯔꯥꯎꯗꯅꯅꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯨ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯅꯤ ꯃꯁꯤꯗꯤ ꯌꯥꯔꯁꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯃꯥꯟꯅꯕ ꯃꯔꯨꯞ ꯑꯅꯤꯗꯣ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯔꯛꯂꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯁꯨ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯂꯤ ꯉꯁꯤꯗꯤ ꯃꯍꯥꯛ ꯂꯧꯕꯨꯛꯇ ꯑꯌꯨꯛꯇꯒꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯂꯩꯔꯨꯔꯤꯕꯅꯤ ꯃꯍꯥꯛꯅ ꯅꯨꯡꯊꯤꯜꯗ ꯀꯥꯔꯛꯇꯨꯅ ꯆꯥꯛ ꯆꯥꯒꯗꯕꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯄꯣꯔꯛꯄ ꯆꯥꯛ ꯆꯌꯣꯝ ꯑꯗꯨ ꯆꯥꯃꯤꯟꯅꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯌꯨꯝꯗ ꯀꯥꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯨꯝꯗ ꯀꯥꯔꯛꯄꯗ ꯃꯍꯥꯛꯀꯤ ꯀꯣꯟꯊꯣꯡ ꯂꯥꯟꯁꯤꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯅꯤꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯆꯠꯈꯤꯕꯗꯣ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯎꯍꯧꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯃꯈꯨꯠꯇ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯃꯁꯥꯗ ꯅꯥꯟꯊꯩ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯂꯧꯕꯨꯛ ꯆꯠꯄꯗ ꯄꯨꯕ ꯈꯥꯎ ꯑꯗꯣ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯛꯇꯦꯟꯗ ꯉꯥꯁꯜꯂꯝꯂꯒ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯂꯥꯛꯏ ꯑꯗꯨꯒ ꯌꯦꯅꯈꯥ ꯂꯨꯈꯥ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯕꯗꯗꯤ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯇ ꯑꯩꯅ ꯎꯈꯤꯕꯗꯨꯕꯨ ꯑꯩ ꯍꯣꯔꯦꯟ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯇꯕ ꯌꯥꯔꯔꯣꯏ ꯑꯩꯅꯏꯍꯤꯡ ꯍꯤꯡꯒ ꯂꯩꯊꯣꯛꯄ ꯍꯥꯏꯕꯁꯦ ꯌꯦꯡꯅꯕꯅ ꯈꯨꯗꯣꯡ ꯆꯥꯕ ꯂꯧꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯉꯁꯤ ꯑꯍꯤꯡꯗꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯁꯨ ꯏꯃꯨꯡꯂꯣꯝꯗ ꯑꯁꯨꯃꯛ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯁꯜꯂꯛꯂꯦ ꯇꯣꯃꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯥꯏꯕ ꯑꯃꯨꯕꯗꯣ ꯃꯈꯣꯏ ꯑꯅꯤ ꯃꯈꯨꯠꯇ ꯀꯔꯅꯤ ꯑꯃꯗꯤ ꯈꯥꯎ ꯑꯃꯃꯝ ꯄꯥꯏꯅꯔꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯦ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯃꯗꯤ ꯂꯝꯖꯥꯎꯗ ꯀꯅꯥ ꯂꯩꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯏ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄꯗ ꯀꯅꯥ ꯎꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯁꯣꯠ ꯊꯣꯛꯂꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯃꯨꯕꯅ ꯃꯐꯝ ꯑꯃ ꯇꯥꯛꯂꯛꯏ ꯃꯁꯤꯗꯒꯤ ꯇꯣꯃꯩ ꯑꯃꯗꯤ ꯑꯃꯥꯏꯕ ꯑꯃꯨꯕ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯜꯂꯛꯂꯤ ꯃꯐꯝ ꯑꯗꯣ ꯏꯁꯨꯛ ꯁꯨꯛꯏ ꯈꯨꯜꯒꯤ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯃꯗꯅꯤ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯁꯤꯁꯨ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯂꯩꯄꯨꯡ ꯑꯃꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯇꯣꯔꯕꯥꯟ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯇꯣꯔꯕꯥꯟ ꯑꯁꯤꯗ ꯆꯥꯎꯔꯕ ꯍꯩꯕꯣꯡ ꯀꯌꯥ ꯑꯃ ꯍꯧꯔꯤ ꯍꯥꯏꯔꯤꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯁꯤꯗꯁꯨ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯁꯦ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯊꯥꯏꯅ ꯑꯃꯥꯏꯕ ꯀꯌꯥꯅꯁꯨ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯣꯏꯔꯝꯕ ꯍꯥꯏꯅꯕꯤ ꯃꯐꯝꯅꯤ ꯀꯔꯤꯒꯨꯝꯕꯗ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯗ ꯃꯐꯝ ꯑꯁꯤ ꯐꯥꯎꯗꯨꯅ ꯀꯅꯥ ꯑꯃꯠꯇꯅ ꯆꯠꯅꯗꯦ ꯀꯔꯤꯒꯨꯝꯕ ꯆꯠꯂꯨꯔꯕꯗꯤ ꯆꯠꯂꯨꯕ ꯃꯤ ꯑꯗꯣ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄ ꯌꯥꯎꯔꯕꯗꯤ ꯁꯣꯏꯗꯅ ꯑꯗꯨꯃꯛ ꯁꯤꯒꯜꯂꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯦ ꯌꯥꯝꯅ ꯀꯤꯅꯕ ꯃꯐꯝꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯡꯖꯜꯂꯤ ꯎ ꯋꯥꯅ ꯃꯪꯕ ꯃꯈꯩ ꯍꯧꯔꯤ ꯃꯐꯝ ꯑꯁꯤꯗ ꯍꯧꯕ ꯎ ꯋꯥ ꯄꯨꯝꯅꯃꯛ ꯀꯅꯥ ꯑꯃꯠꯇꯅ ꯌꯥꯅꯗꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯌꯥꯜꯂꯨꯔꯕꯗꯤ ꯃꯈꯣꯏꯅ ꯌꯥꯜꯂꯨꯔꯤꯕ ꯋꯥ ꯅꯠꯇ꯭ꯔꯒ ꯎ ꯑꯗꯣ ꯁꯤꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏꯅ ꯑꯣꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯃꯤ ꯑꯗꯣ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯨꯃꯤꯗꯥꯡꯗ ꯏꯑꯣꯗꯨꯅ ꯁꯤꯅꯩ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯎ ꯋꯥ ꯑꯃꯠꯇ ꯌꯥꯅꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯡꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯎꯕꯗ ꯇꯣꯃꯩꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯃꯨꯕꯅ ꯀꯤꯒꯅꯨ ꯍꯥꯏꯗꯨꯅ ꯇꯣꯃꯩꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯑꯁꯨꯝ ꯆꯤꯡꯂꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯨꯕꯅ ꯄꯥꯝꯂꯤꯕ ꯃꯐꯝ ꯖꯒꯥꯗꯨ ꯌꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯑꯃꯨꯕꯗꯣ ꯐꯝꯊꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯛꯏ ꯑꯗꯨꯒ ꯈꯨꯕꯥꯛ ꯄꯣꯔꯣꯛ ꯈꯨꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯇꯣꯃꯩꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩꯅ ꯉꯁꯥꯏ ꯅꯉꯣꯟꯗ ꯇꯥꯛꯈꯤꯕ ꯂꯩꯋꯥꯗꯣ ꯁꯣꯟꯕ ꯍꯧꯔꯛꯎ ꯀꯔꯤꯒꯨꯝꯕ ꯅꯪ ꯂꯩꯋꯥꯗꯣ ꯂꯦꯞꯄꯕ ꯅꯪ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪ ꯂꯩꯋꯥ ꯁꯣꯟꯕꯗꯣ ꯂꯦꯞꯄ ꯌꯥꯗꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯀꯤꯔꯕ ꯁꯥꯇ꯭ꯔ ꯀꯌꯥ ꯑꯃ ꯇꯧꯔꯛꯀꯅꯤ ꯑꯉꯥꯡꯅ ꯀꯞꯄ ꯃꯤꯅ ꯍꯦꯕ ꯑꯃꯗꯤ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯔꯛꯀꯅꯤ ꯃꯗꯨ ꯅꯪ ꯁꯨꯡꯀꯤ ꯀꯤꯕ ꯌꯥꯗꯦꯀꯣ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯏꯇꯥꯎ ꯀꯤꯅꯕ ꯇꯧꯔꯛꯀꯅꯤꯁꯨ ꯍꯥꯏ ꯀꯤꯕ ꯌꯥꯗꯦꯁꯨ ꯍꯥꯏ ꯑꯩꯗꯤꯕ ꯃꯁꯤ ꯊꯕꯛꯁꯤ ꯀꯌా ꯍꯩꯅꯗꯦꯀꯣ ꯐꯔꯦꯁꯦ ꯑꯩ ꯊꯕꯛ ꯍꯧꯔꯛꯄꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯃꯨꯕꯗꯤ ꯃꯐꯝ ꯑꯗꯣ ꯁꯦꯡꯗꯣꯛꯇꯨꯅ ꯇꯧꯕ ꯍꯧꯈ꯭ꯔꯦ
ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯜꯂꯤꯕ ꯃꯃꯥꯟꯅꯕ ꯇꯣꯃꯩꯁꯨ ꯂꯩꯔꯣꯟ ꯁꯣꯟꯗꯨꯅ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯛꯏ ꯃꯍꯥꯛꯅ ꯀꯤꯅ ꯑꯁꯨꯝ ꯌꯦꯡꯂꯤꯉꯩ ꯑꯗꯨꯗ ꯂꯥꯞꯇꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯏ ꯃꯗꯨ ꯎꯕꯗ ꯇꯣꯃꯩꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯃꯨꯕꯒꯤ ꯁꯥꯌꯦꯡꯗ ꯄꯣꯞ ꯄꯣꯞ ꯐꯨꯔꯒ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯂꯩꯔꯣꯟ ꯁꯣꯟꯕꯗꯤ ꯂꯦꯞꯇꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯃꯨꯕꯅ ꯂꯩꯈꯠꯇꯨꯅ ꯌꯦꯡꯂꯛꯄꯗ ꯂꯥꯞꯇꯛꯅ ꯑꯃꯨꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯛꯏ ꯃꯗꯨ ꯎꯕꯗ ꯑꯃꯨꯕꯅ ꯏꯇꯥꯎ ꯑꯁꯤꯅꯤ ꯚꯨꯠ ꯍꯥꯏꯗꯣ ꯅꯪ ꯀꯩꯝꯇ ꯀꯤꯒꯅꯨ ꯑꯩ ꯌꯥꯎꯔꯤꯕꯁꯤꯅꯤ ꯅꯪꯒꯤ ꯂꯩꯔꯣꯟ ꯁꯣꯟꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯁꯣꯜꯂꯨ ꯑꯩ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯇꯤ ꯂꯩꯕꯥꯛ ꯑꯗꯣ ꯍꯣꯠꯄ ꯂꯦꯞꯇꯦ ꯃꯁꯤꯗꯒꯤ ꯇꯣꯃꯩꯁꯨ ꯃꯆꯤꯟꯗ ꯂꯩꯔꯣꯟ ꯁꯣꯟꯅ ꯑꯀꯣꯏꯕꯗꯨꯗ ꯑꯁꯨꯝ ꯌꯦꯡꯂꯤ ꯃꯁꯥꯗꯣ ꯀꯤꯕꯅꯁꯨ ꯂꯣꯏꯔꯕꯅꯤ ꯃꯀ꯭ꯂꯥꯛ ꯑꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡ ꯑꯃꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯇꯣꯃꯩꯗꯣ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯂꯩꯕꯗꯤ ꯎꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯍꯣꯗꯨꯅ ꯂꯩꯔꯤꯕ ꯃꯇꯥꯎ ꯑꯃꯨꯕꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯟꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯑꯁꯨꯃꯛ ꯌꯦꯡꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯂꯩꯋꯥ ꯂꯩꯔꯣꯟ ꯁꯣꯟꯕꯁꯨ ꯂꯦꯞꯇꯦ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯥꯏꯕ ꯑꯃꯨꯕꯅ ꯏꯇꯥꯎ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗ ꯇꯣꯃꯩꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯂꯣꯏꯔꯕ꯭ꯔꯣ ꯆꯠꯄ ꯌꯥꯔꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯑꯃꯨꯕꯅ ꯀꯗꯥꯏꯗꯒꯤ ꯂꯣꯏꯕꯅꯣ ꯉꯁꯥꯏ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕ ꯊꯣꯏꯗꯤꯡ ꯑꯉꯧꯕꯗꯣ ꯆꯥꯏꯕ ꯍꯧꯔꯛꯑꯣ ꯌꯥꯔꯦ ꯍꯧꯖꯤꯛ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯇꯝꯅꯔꯗꯧꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯣꯃꯩꯗꯤ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯂꯛꯂꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯂꯦꯞꯄ ꯌꯥꯗꯕꯅꯤꯅ ꯃꯆꯤꯟꯗ ꯂꯩꯔꯣꯟ ꯁꯣꯟꯅ ꯈꯥꯎꯔ ꯇꯧ ꯍꯨꯝꯖꯤꯜꯂꯒ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯊꯣꯏꯗ꯭ꯔꯤꯡ ꯑꯗꯣ ꯆꯥꯏꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯆꯥꯏꯕ ꯍꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯑꯉꯥꯡ ꯃꯆꯥ ꯀꯌꯥ ꯑꯃꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯑꯃꯗꯤ ꯀꯞꯇꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯇꯥꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯇꯣꯃꯩꯗꯤ ꯀꯤꯈꯤꯕꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯍꯪꯒꯥꯝ ꯃꯔꯨ ꯑꯗꯣ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯑꯔꯥꯞꯄ ꯃꯐꯝ ꯐꯥꯎꯕ ꯆꯥꯏꯈꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯁꯣꯝꯗꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯥꯏꯕ ꯑꯃꯨꯕꯅ ꯍꯣꯠꯄ ꯌꯥꯕ ꯍꯣꯠꯂꯨꯕꯒꯤ ꯇꯨꯡꯗ ꯆꯐꯨ ꯑꯃ ꯊꯦꯡꯅꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯆꯐꯨ ꯑꯗꯣ ꯇꯞꯅ ꯊꯥꯡꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯅꯣꯟꯊꯔꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯆꯐꯨ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯣ ꯍꯥꯡꯗꯣꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯂꯤꯕ ꯄꯠꯂꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯁꯔꯨ ꯑꯃ ꯂꯧꯊꯣꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯆꯐꯨ ꯑꯗꯣ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯝꯂꯒ ꯂꯩꯕꯥꯛ ꯃꯅꯨꯡ ꯑꯗꯨꯗ ꯐꯨꯝꯖꯤꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯇꯣꯃꯩꯗ ꯃꯃꯥꯟꯅꯕ ꯑꯃꯨꯕꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯆꯤꯡꯂꯛꯏ ꯇꯣꯃꯩꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯣ ꯇꯔꯪ ꯑꯃꯗ ꯂꯩꯈ꯭ꯔꯕꯅꯤ ꯃꯆꯤꯟꯗ ꯂꯩꯋꯥ ꯁꯣꯟꯕꯁꯨ ꯂꯦꯞꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯕꯅ ꯂꯩꯋꯥ ꯁꯣꯟꯕ ꯂꯦꯞꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯇꯣꯃꯩꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯩꯗꯣ ꯃꯪꯂꯥꯛꯅꯔꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒꯨꯝ ꯑꯍꯥ ꯑꯩ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯂꯦꯞꯂꯨꯔꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯟꯇ꯭ꯔꯗꯣ ꯑꯃꯨꯛ ꯁꯣꯟꯕ ꯍꯧꯔꯛꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯊꯣꯏꯗꯤꯡ ꯑꯗꯨ ꯆꯥꯏꯗꯨꯅ ꯃꯈꯣꯏ ꯐꯔꯞ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨ ꯂꯥꯟꯊꯣꯔꯛꯂꯤ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃꯨꯕ ꯃꯌꯥꯝ ꯑꯃ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯍꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ ꯃꯈꯣꯏꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯨꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯕ ꯑꯃꯗꯤ ꯀꯞꯄ ꯂꯥꯎꯕ ꯀꯌా ꯑꯃ ꯇꯧꯔꯛꯏ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯇꯣꯃꯩꯗꯤ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ ꯃꯁꯥꯗꯣ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅꯇ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯃꯨꯕꯗꯤ ꯃꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯄꯥꯝꯗꯨꯅ ꯂꯥꯛꯄ ꯄꯣꯠꯁꯛ ꯑꯃ ꯐꯪꯂꯕ ꯑꯗꯨꯗꯗꯤ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯏꯃꯨꯡ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯅꯤꯡꯊꯤꯅ ꯃꯐꯝ ꯆꯥꯅ ꯑꯃꯥꯏꯕ ꯑꯃꯨꯕꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯁꯣꯔꯦꯟꯒꯤ ꯁꯔꯨ ꯑꯗꯣ ꯅꯤꯡꯊꯤꯖꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯇꯨꯝꯂꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯆꯪꯂꯛꯈ꯭ꯔꯦ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯇꯣꯃꯩꯗꯤ ꯀꯤꯈꯤꯕꯅ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯂꯤ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕ ꯍꯥꯏꯕꯁꯤꯗ ꯈꯟꯕꯗ ꯃꯍꯥꯛ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯤ ꯃꯅꯤꯡ ꯑꯃꯨꯛ ꯑꯣꯟ ꯃꯃꯥꯡ ꯑꯃꯨꯛ ꯑꯣꯟ ꯎꯔꯨ ꯂꯩꯗꯨꯅ ꯂꯩꯔꯤ ꯃꯗꯨꯗ ꯑꯃꯨꯕꯅ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯅꯪꯅ ꯃꯔꯦꯡ ꯁꯦꯝꯖꯤꯜꯂꯤꯁꯤꯕꯣ ꯑꯁ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯗꯅ ꯅꯪ ꯁꯤꯗꯤ ꯅꯨꯄꯥ ꯃꯥꯟꯗꯦ ꯅꯪꯒꯤ ꯑꯗꯨꯒꯤ ꯅꯅꯤꯡꯗꯨꯅ ꯀꯃꯥꯏꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗ ꯂꯃꯟ ꯈꯨꯝꯒꯗꯧꯔꯤꯕꯅꯣ ꯏꯇꯥꯎ ꯆꯨꯝꯃꯤ ꯑꯩ ꯅꯨꯄꯥ ꯊꯣꯛꯇꯕ ꯌꯥꯗꯦ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯃꯊꯛꯇ ꯑꯩ ꯂꯃꯟ ꯈꯨꯝꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩꯅ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯑꯩ ꯀꯤꯗꯦ ꯏꯇꯥꯎ ꯑꯩ ꯀꯤꯗꯦ ꯀꯂꯥ ꯈꯔ ꯅꯤꯛꯄꯩ ꯋꯥꯅꯤ ꯐꯔꯦꯁꯦ ꯏꯇꯥꯎ ꯇꯨꯝꯃꯨ
ꯑꯩ ꯅꯪꯅ ꯇꯨꯝꯅꯅꯕ ꯂꯩꯋꯥ ꯁꯣꯟꯕꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯃꯨꯕꯅ ꯃꯈꯨꯠꯇ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯇꯣꯃꯩꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯩ ꯑꯁꯨꯝꯅ ꯅꯥꯟꯊꯕꯗꯒꯤ ꯇꯣꯃꯩꯗꯣ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯃꯨꯕꯁꯨ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗꯣ ꯑꯍꯤꯡ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯑꯗꯣ ꯂꯥꯛꯇꯨꯅ ꯂꯦꯞꯂꯔꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯍꯩ ꯃꯃꯥ ꯅꯪꯗꯤ ꯑꯩꯅ ꯀꯧꯈꯤꯕꯁꯨ ꯂꯩꯇꯅ ꯃꯇꯧ ꯀꯔꯝꯕ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯌꯨ ꯅꯪꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯅ ngasi aigi ima ngasida amu khana lep leribano asumna amaiba saure na hangba aduda mahaki loinabi oiramba laikhidraba mahaki nupi gi thawai aduna asumna hairi tabiribra haujiti ai lairamlenda ingna signal lei adubu karigumba thabak thoroma magi damak mafam masida laklibani oh hayo lairamlenda ingna signal leiribu nangna kari thabak thoromgi damak mafam masida laklibano haije ki tabiyo khullasida leiramba amaiba amuba kawba amana aikhoi saroi ngaroi mayama manatana thawai kaya amasu kauduna sanarami adubu nahang loisin khiba adudi sabnagi mongpham maduta poloi khiba chaubi amadi leirangi thawai ni adubu amaiba amubuna sanaramba thawai kaya di ngasisu khungang ngasida koicha chatuna changjafam leitana leiri masigi sumatakta phatraba laimang kaya amasu mimi ki yumda haibati tamphasana ki yumda koicha chatuna leiribani masi punamak nahanga loisandana tuminna leitholiba karigino masi punamak loisinduna aigi lairamlen jawba ngamdraba thawai asibu nahanga lairamlen johanbiu madigi sumathakta haujik ikoi koidana amaiba amubuna nangkina thakta soten laman khumlak lagani madu punamak karigi nangna khangdribano haujikti aibu lairamlen de johallu asumna mahaki nupi aduna hairakpa aduda amaiba saurel punga ngakhrei aduga mabukningda khalli kari amaiba amuba mahangna khullasida phatraba leimang kaya ama koksinduna sanaramlaba aduga mahana sanaribasi laikhidraba leirang amadi mama khambagi loinabi chaubi natana atai mayam amasu sanaduna leiramlaba oh ai punama khangre haujikti aina mayam singado leitainaragani oh amaiba amubana igi thakta laman khumnaba sem sakraba phai khangani mahana kari torokpage haibado ai yengkhige adudi aisu section leitaba yadrena asumna khanduna leiringai mahaki nupi ado amu mangkhre maduda amaiba saurelna nasonana solowi aina aigi nupi gi thawai da natana leiriba khunggang asida leiriba thawai punamaki shanti phangangani phare ngasi gi ai lai khoiromba se loiselagi aduga ai aphaba numit ama tawduna lai mayam ama khunggang asida ngauchat naduna leiriba laimang kayana mafam marang khangdana leiriba se loisindaba yadi asokta khallaga mahak numit adugi lai khoiromba dudi loiselli madugi matung mahak imung changduna kari karam tawraga laikai kul aduda leiriba thawai mirel mayamado lairamlenda yohon sige haiduna khanduna sumak tumkhre madugi matung matamdo asum haukhre haujikti amaiba amubana ngaiduna lakliba lamta thagi ahanba thangja do yauchellakli numit aduda amaiba saurelsu akanba layama khwairamduna khullaikai aduda leiriba phatraba laimangsing amadi lairamlen jawba ngamdana hundok piramlaba amubana sanaramba laikai aduda leihoriba thawai singado lairamlenda yahon kinaba lai khwairamge haiduna sem saduna leiribani hairiba thabak asi mahakna laikai aduda leiriba mi kanamatada haidoktrei masi he khanglubada laikai aduda leiriba mi singna hara makhoina ingna chingna leijaramba do mahausagumna mi pai thabaiba haurakani khanduna mahakna tumina loisan khrage kanduna kanamatada haidoktrabani hairiba nubit asiki numidang ahing athengbada amuba amadi tolensu lai khwairamduna amaiba saurelge mathakta laman khumnaba haiduna thaurang punamak sem saba loiri amaiba amubana amaiba saurelgi mitam saduna
ꯆꯦꯛꯁꯤꯟꯅ ꯊꯝꯈ꯭ꯔꯕꯅꯤ ꯃꯇꯝꯗꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯃꯥꯡꯁꯤꯡ ꯑꯃꯗꯤ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯇꯥꯟꯊꯣꯛꯈꯤꯅꯅꯕ ꯑꯃꯗꯤ ꯂꯩꯂꯝꯂꯦꯟ ꯌꯧꯍꯟꯈꯤꯅꯅꯕ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯏ ꯅꯥꯀꯜ ꯑꯃꯗꯁꯨ ꯑꯃꯥꯏꯕ ꯑꯃꯨꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯇꯣꯃꯩ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯁꯣꯝꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯑꯃꯥꯏꯕ ꯑꯃꯨꯕꯗꯣ ꯃꯍꯥꯛꯅ ꯁꯥꯈꯤꯕ ꯃꯤꯇꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯑꯃ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯁꯣꯝꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗꯣ ꯃꯁꯥꯗ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯕ ꯍꯧꯔꯛꯂꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕ ꯑꯗꯣ ꯃꯄꯨꯡ ꯐꯥꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯃꯁꯥꯗꯣ ꯑꯋꯥꯕ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯃꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗꯁꯨ ꯍꯥꯟꯅꯒꯨꯝꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯅꯪꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯂꯕꯁꯨ ꯂꯩꯋꯥ ꯁꯣꯟꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯧꯔꯝ ꯑꯗꯣ ꯂꯦꯞꯇꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯃꯛꯄꯨ ꯁꯣꯝꯗ ꯑꯃꯥꯏꯕ ꯑꯃꯨꯕꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯃꯤꯇꯝ ꯑꯗꯨꯗ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯂꯝꯂꯒ ꯅꯍꯥꯟꯋꯥꯏꯗ ꯃꯥꯅ ꯂꯧꯔꯛꯈꯤꯕ ꯁꯣꯔꯦꯟꯒꯤ ꯁꯔꯨ ꯑꯗꯣ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯊꯤꯟꯖꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯁꯣꯝꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗꯣ ꯃꯕꯨꯛ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯈꯪꯊꯤꯟ ꯊꯤꯜꯂꯛꯄꯒꯨꯝ ꯌꯥꯝꯅ ꯀꯟꯕ ꯆꯩꯅꯥ ꯑꯃ ꯐꯪꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯃꯌꯥꯗꯒꯤ ꯏ ꯍꯩꯊꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯃꯗꯤ ꯐꯠꯇ꯭ꯔꯕ ꯂꯥꯏꯃꯨ ꯂꯩꯃꯥꯡꯁꯤꯡ ꯑꯗꯣ ꯇꯥꯟꯊꯣꯛꯅꯅꯕ ꯂꯩꯋꯥ ꯑꯗꯣ ꯁꯣꯟꯕꯗꯤ ꯂꯦꯞꯇꯦ ꯁꯣꯝꯗ ꯑꯃꯥꯏꯕ ꯑꯃꯨꯕꯅ ꯁꯣꯔꯦꯟꯒꯤ ꯁꯔꯨ ꯑꯗꯨꯅ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯑꯁꯨꯝ ꯑꯣꯔꯣ ꯑꯣꯔꯣ ꯑꯣꯠꯄ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯈꯨꯗꯤꯡꯒꯤ ꯁꯣꯝꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯆꯩꯅꯥꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯅꯤ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛ ꯈꯨꯇꯨꯝꯁꯤꯡꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯧꯔꯤꯕꯗꯣ ꯐꯍꯜꯂꯒꯦ ꯈꯟꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯉꯥꯜ ꯑꯃ ꯐꯥꯎꯗꯣꯔꯛꯂꯤ ꯑꯁꯨꯝꯅ ꯃꯉꯥꯜ ꯑꯃ ꯐꯥꯎꯗꯣꯔꯛꯄꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯃꯉꯥꯜ ꯑꯗꯨꯗ ꯌꯦꯡꯖꯔꯛꯏ ꯑꯁꯨꯝꯅ ꯌꯦꯡꯖꯔꯛꯄ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯊꯣꯔꯛꯂꯤꯕ ꯃꯉꯥꯜ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯃꯤ ꯇꯥꯗꯦ ꯁꯨꯞꯅꯒꯤ ꯃꯉꯥꯜ ꯑꯗꯨꯗꯃꯛ ꯎꯕꯅꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯁꯣꯝꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯋꯥꯔꯝꯕ ꯅꯥꯔꯝꯕ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯐꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯑꯃꯥꯏꯕ ꯑꯃꯨꯕꯅ ꯂꯥꯏꯙꯤ ꯑꯗꯨꯗ ꯃꯤꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯣꯔꯦꯟꯒꯤ ꯁꯔꯨ ꯑꯗꯨꯅ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯊꯤꯟꯕ ꯑꯣꯠꯄ ꯀꯌꯥ ꯑꯃ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯙꯤ ꯑꯗꯨꯅ ꯀꯔꯤꯃꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯍꯥꯟꯅꯗꯤ ꯂꯥꯏꯙꯤ ꯑꯗꯣ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯕ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯀꯔꯤꯃꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯑꯃꯨꯕꯅ ꯄꯥꯏꯔꯤꯕ ꯂꯥꯏꯙꯤ ꯑꯗꯣ ꯃꯩ ꯆꯥꯈꯠꯂꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯃꯨꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯏꯙꯤ ꯑꯗꯣ ꯂꯩꯃꯥꯏꯗ ꯊꯥꯗꯩ ꯃꯁꯤꯗꯒꯤ ꯂꯥꯏꯙꯤ ꯑꯗꯣ ꯃꯩꯅ ꯉꯔꯪ ꯉꯔꯪ ꯆꯥꯛꯇꯨꯅ ꯑꯗꯨꯃꯛ ꯇꯥꯡꯒꯣꯏ ꯑꯣꯟꯈ꯭ꯔꯦ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅꯁꯨ ꯈꯪꯂꯛꯇꯨꯅ ꯃꯉꯣꯟꯗ ꯊꯕꯛ ꯑꯁꯦ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁꯥꯎꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯁꯣꯔꯦꯟꯒꯤ ꯁꯔꯨ ꯑꯗꯨꯗ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯆꯥꯎꯔꯦꯜꯒꯤ ꯃꯌꯨꯝꯗ ꯐꯠꯇ꯭ꯔꯕ ꯁꯣꯔꯦꯟ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯊꯥꯖꯤꯟꯅꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯂꯤ ꯃꯔꯛ ꯑꯗꯨꯗ ꯆꯥꯎꯔꯕ ꯂꯥꯏꯃꯨ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯌꯨꯝꯗ ꯑꯃꯥꯏꯕ ꯑꯃꯨꯕꯅ ꯊꯥꯔꯛꯈꯤꯕ ꯁꯣꯔꯦꯜꯁꯤꯡ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗꯣ ꯃꯥꯅ ꯎꯔꯤꯕ ꯑꯔꯪꯕ ꯄꯣꯠꯁꯛ ꯑꯗꯨꯗ ꯑꯁꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨꯗ ꯑꯉꯥꯡꯅ ꯀꯞꯄ ꯃꯤ ꯆꯦꯟꯕ ꯑꯃꯗꯤ ꯇꯦꯡꯊꯥ ꯑꯣꯏꯅ ꯃꯤ ꯅꯥꯍꯦꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯂꯕꯁꯨ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯐꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯑꯗꯨꯗꯤ ꯂꯦꯞꯇꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯣꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯣꯟ ꯑꯗꯣ ꯂꯣꯏꯁꯤꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯣ ꯂꯣꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯣ ꯍꯦꯛ ꯂꯣꯏꯁꯤꯟꯕꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯑꯃꯥꯏꯕ ꯑꯃꯨꯕꯅ ꯊꯥꯔꯛꯈꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤ ꯈꯪꯍꯧꯗꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯊꯣꯝꯗꯣꯔꯛꯄꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯐꯅ ꯌꯥꯝꯅ ꯂꯥꯞꯅ ꯇꯥꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯈꯥꯡꯕ ꯉꯝꯗꯨꯅ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯈꯥꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯔꯪꯕ ꯄꯣꯠꯁꯛ ꯑꯗꯣ ꯑꯗꯨꯃꯛ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯔꯪꯕ ꯄꯣꯠꯁꯛ ꯑꯗꯣ ꯀꯔꯤꯅꯣ ꯌꯦꯡꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯁꯣꯛꯂꯨꯔꯤ ꯑꯗꯨꯝꯅ ꯍꯦꯛ ꯁꯣꯛꯄꯒ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯣ ꯑꯣꯟꯊꯣꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗ ꯊꯥꯡ ꯈꯕꯣꯝꯕ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯝ ꯌꯧꯔꯤ ꯀꯔꯤꯒꯤ ꯅꯍꯥꯛꯅ ꯑꯁꯤꯒꯨꯝꯂꯕ ꯁꯤꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯊꯥꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗ꯭ꯔꯤꯕꯅꯣ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛꯁꯨ ꯂꯩꯔꯝꯂꯦꯟꯗ ꯆꯠꯂꯒꯅꯤ
ꯅꯍꯥꯛ ꯑꯁꯦ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤꯗꯤ ꯏꯁꯣꯔꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯁꯨ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯊꯥꯡ ꯈꯕꯣꯝꯕ ꯑꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯍꯥꯛ ꯏꯃꯨꯡ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯐꯠꯇ꯭ꯔꯕ ꯁꯣꯔꯦꯟ ꯀꯌꯥ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯃꯆꯤꯟꯗ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯁꯣꯔꯦꯟꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯍꯦꯛ ꯁꯣꯜꯂꯛꯄꯒ ꯃꯍꯥꯛꯀꯤ ꯇꯨꯡꯂꯣꯝꯗꯒꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯀꯥꯎꯔꯛꯄꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯎꯄ꯭ꯔꯥꯡ ꯑꯣꯞꯁꯤꯟꯗꯨꯅ ꯇꯨꯏ꯫ ꯑꯁꯨꯝꯅ ꯂꯥꯏꯃꯨ ꯑꯃꯗꯤ ꯁꯣꯔꯦꯟꯁꯤꯡ ꯑꯗꯨꯅ ꯐꯨꯔꯛꯄꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦ꯫ ꯃꯁꯥꯗꯣ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯦ꯫ ꯃꯁꯤꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤꯁꯨ ꯃꯍꯥꯛꯅ ꯁꯥꯟꯅꯖꯕ ꯂꯥꯏ ꯑꯗꯣ ꯀꯧꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗꯒꯤꯗꯤ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯁꯥꯊꯤꯔꯕ ꯂꯥꯏꯃꯨ ꯑꯃ ꯆꯣꯡꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯀꯔꯤ ꯁꯤꯟꯊꯥꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯀꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯃꯨ ꯑꯁꯦ ꯅꯍꯥꯛꯀ ꯁꯌꯦꯡ ꯄꯥꯝꯕꯣꯝ ꯉꯥꯟꯅꯗꯨꯅ ꯂꯥꯟꯊꯦꯡꯅꯧ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯊꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯀꯧꯔꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯃꯥꯏꯕ ꯑꯃꯨꯕꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯗ ꯅꯝꯁꯤꯟꯗꯨꯅ ꯐꯨꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯃꯨꯕꯅ ꯊꯥꯔꯛꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯛꯂꯤꯕ ꯁꯣꯔꯦꯟꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯂꯥꯏꯃꯨ ꯑꯗꯨꯗ ꯑꯣꯏꯅ ꯅꯝꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯔꯛꯄꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯈꯥꯡꯂꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯏꯃꯨꯡ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯤꯕ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯇꯣꯝꯆꯥꯅ ꯁꯤꯟꯅꯕꯤꯔꯛꯄ ꯊꯥꯡ ꯈꯕꯣꯝꯕ ꯑꯗꯣ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯆꯤꯟꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯊꯥꯡ ꯈꯕꯣꯝꯕ ꯑꯗꯨꯗ ꯀꯥꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯃꯨꯕꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯊꯕꯥꯛ ꯐꯥꯎꯗꯨꯅ ꯂꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯂꯥꯏꯃꯨ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯊꯥꯡ ꯑꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯗ ꯍꯦꯛ ꯊꯤꯜꯂꯛꯄꯒ ꯁꯣꯝꯗ ꯑꯃꯥꯏꯕ ꯑꯃꯨꯕꯒꯤ ꯊꯕꯥꯛ ꯑꯗꯨꯗ ꯊꯥꯡꯅ ꯊꯤꯜꯂꯛꯄꯒꯨꯝ ꯆꯩꯅꯥ ꯐꯥꯎꯗꯨꯅ ꯑꯃꯥꯏꯕ ꯑꯃꯨꯕꯗꯣ ꯂꯩꯕꯥꯛꯇ ꯎꯞꯁꯤꯟꯗꯨꯅ ꯇꯨꯏ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯒꯤ ꯏ ꯀꯌꯥ ꯑꯃ ꯍꯩꯊꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨꯅ ꯊꯥꯡꯒꯤ ꯊꯥꯡꯂꯣꯟ ꯀꯥꯏꯗꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯝꯕ ꯐꯠꯇ꯭ꯔꯕ ꯁꯣꯔꯦꯟꯁꯤꯡ ꯑꯗꯨꯁꯨ ꯀꯞ ꯂꯥꯎꯗꯨꯅ ꯑꯃꯥꯏꯕ ꯑꯃꯨꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯃꯍꯥꯛꯅ ꯀꯧꯔꯨꯔꯤꯕ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯃꯍꯟꯐꯝꯗ ꯍꯟꯈꯤꯅꯅꯕ ꯌꯥꯊꯪ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯃꯨ ꯑꯗꯨꯅ ꯉꯁꯤꯗꯤ ꯌꯥꯝꯅ ꯆꯣꯛꯊꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯈꯔ ꯍꯦꯟꯅ ꯄꯤꯕꯤꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯃꯍꯥꯛꯀꯤ ꯂꯣꯏꯖꯕ ꯌꯦꯟꯕꯥ ꯑꯃ ꯀꯠꯇꯨꯅ ꯃꯉꯣꯟꯗ ꯄꯤꯖꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯀꯧꯔꯤꯕ ꯂꯥꯏꯃꯨ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯧꯕ ꯂꯥꯏꯃꯨꯅꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯃꯨꯕꯅ ꯀꯧꯔꯤꯕ ꯂꯥꯏꯃꯨ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯐꯥꯎꯕ ꯂꯧꯕ ꯉꯝꯕ ꯃꯍꯥꯛꯀꯤ ꯆꯥꯛꯊꯥꯛ ꯄꯤꯗ꯭ꯔꯕꯗꯤ ꯃꯍꯥꯛꯄꯨ ꯁꯤꯖꯤꯟꯅꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯊꯋꯥꯏ ꯍꯦꯛꯇꯃꯛ ꯄꯨꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯃꯨ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝ ꯂꯣꯏꯔꯕꯅꯤꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯉꯁꯥꯏ ꯂꯥꯏꯃꯨ ꯑꯗꯨꯅ ꯐꯨꯔꯝꯕꯒꯤ ꯃꯁꯥꯗꯣ ꯄꯨꯡꯇꯦꯛ ꯇꯦꯛꯄ ꯃꯈꯩ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯑꯃꯨꯕꯗꯣ ꯆꯥꯎꯔꯦꯜꯅ ꯊꯥꯡꯅ ꯊꯤꯜꯂꯛꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯆꯩꯅꯥ ꯑꯗꯣ ꯃꯉꯣꯟꯗ ꯐꯪꯈꯤꯕꯅꯤꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯜꯂꯝꯂꯒ ꯑꯗꯨꯃꯛ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯤꯕ ꯑꯗꯨꯗ ꯇꯣꯃꯩꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗ꯭ꯔꯦ꯫ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯗꯅꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯆꯦꯟꯊꯣꯔꯛꯄꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯂꯥꯏꯃꯨ ꯑꯃꯗꯤ ꯁꯣꯔꯦꯟꯁꯤꯡꯅ ꯀꯞ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯂꯤꯕꯗꯣ ꯃꯍꯥꯛꯁꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯇꯣꯃꯩꯗꯣ ꯀꯤꯗꯨꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯁꯣꯝꯗ ꯂꯥꯏꯃꯨ ꯑꯃꯗꯤ ꯁꯣꯔꯦꯟꯁꯤꯡ ꯑꯗꯨꯅ ꯌꯧꯔꯛꯄꯗ ꯑꯃꯨꯕꯅ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯇꯥꯏꯅꯐꯝ ꯈꯪꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛ ꯑꯃꯗꯤ ꯃꯅꯤꯡ ꯃꯌꯥꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯂꯥꯏꯃꯨ ꯑꯃꯗꯤ ꯁꯣꯔꯦꯟꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯀꯣꯏꯆꯥꯏ ꯆꯥꯏꯈꯥꯏꯕ ꯀꯣꯏꯂꯪ ꯂꯪꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯁꯞꯇ꯭ꯔ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯄꯗ ꯁꯣꯝꯗ ꯇꯣꯃꯩꯗꯤ ꯀꯤꯕꯅ ꯃꯁꯥꯗꯣ ꯊꯨꯞꯆꯤꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯊꯨꯞꯆꯤꯟꯗꯨꯅ ꯈꯥꯡꯂꯤꯉꯩ ꯃꯍꯥꯛꯀꯤ ꯅꯥꯔꯨꯝꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯁꯣꯔ ꯍꯣꯟꯕꯒꯤ ꯁꯥꯍꯨꯝ ꯑꯃ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯨꯕꯗꯗꯤ ꯃꯃꯤꯠ ꯏꯔꯪ ꯂꯪꯅ ꯃꯨꯁꯤꯟ ꯃꯨꯅ ꯄꯥꯡꯂꯕ ꯂꯥꯏꯃꯨ ꯑꯗꯣ ꯃꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯦ꯫
ꯃꯗꯨ ꯎꯕꯗ ꯇꯣꯃꯩꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯎꯏ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯅꯅꯕ ꯇꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯕꯁꯨ ꯂꯥꯏꯃꯨ ꯑꯗꯨꯅ ꯇꯣꯃꯩꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯥꯟꯗꯨꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯁꯤꯟꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯄꯤꯛꯂꯕ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝ ꯑꯗꯨꯅ ꯇꯣꯃꯩꯒꯤ ꯃꯊꯕꯥꯛꯇ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯑꯃꯗꯤ ꯃꯁꯥꯗ ꯕꯌꯥꯅ ꯀꯟꯅ ꯆꯤꯛꯄ ꯇꯧꯔꯛꯄꯗꯒꯤ ꯆꯩꯅꯥ ꯃꯌꯥꯝ ꯑꯗꯨꯅ ꯇꯣꯃꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯋꯥꯏ ꯃꯥꯡꯂꯩ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯑꯃꯨꯕꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯣ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯉꯔꯥꯡ ꯑꯍꯤꯡ ꯍꯨꯏꯁꯤꯡꯅ ꯀꯞꯄ ꯂꯥꯎꯕ ꯑꯃꯗꯤ ꯗꯨꯡ ꯆꯦꯟꯕ ꯑꯃꯗꯤ ꯃꯤ ꯀꯌꯥꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯦꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯆꯦꯜꯂꯛꯇꯨꯅ ꯑꯃꯥꯏꯕ ꯑꯃꯨꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯇꯣꯃꯩ ꯑꯗꯣ ꯁꯤꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯔꯤ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯔꯤ ꯃꯈꯣꯏꯅ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯇꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯑꯃꯨꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯇꯣꯃꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯧ ꯃꯉꯝ ꯑꯗꯣ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯇꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯁꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯁꯥꯗꯣ ꯆꯩꯅꯥ ꯃꯌꯥꯝ ꯑꯗꯨꯅ ꯑꯅꯥ ꯂꯣꯏꯗꯨꯅ ꯃꯍꯥꯛꯁꯨ ꯅꯥꯗꯨꯅ ꯐꯃꯨꯡꯗ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯨꯜ ꯑꯗꯨꯒꯤ ꯃꯆꯤꯟ ꯆꯠꯄ ꯇꯣꯝꯕꯗꯣ ꯂꯥꯛꯏ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯅꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯔꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯡꯅꯕ ꯂꯩꯇꯅ ꯑꯍꯜ ꯑꯗꯨꯗ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯂꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯗꯨꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯇꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯑꯩꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯆꯧꯄꯤ ꯑꯃꯗꯤ ꯂꯩꯔꯥꯡꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯂꯩꯔꯝꯂꯦꯟꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯊꯧ ꯃꯉꯝ ꯍꯥꯏꯕꯗꯤ ꯑꯁꯇꯤ ꯁꯣꯔꯥꯠꯅꯆꯤꯡꯕ ꯄꯥꯡꯊꯣꯛꯅꯅꯕꯒꯤ ꯋꯥ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯐꯔꯦ ꯅꯪ ꯅꯁꯥꯗꯨ ꯉꯝꯗ꯭ꯔꯕꯅꯤꯅ ꯆꯦꯛꯁꯤꯟꯅ ꯂꯩꯔꯣ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯔꯤ ꯀꯔꯥ ꯅꯪꯅ ꯁꯦꯝꯅꯤꯡꯕ ꯁꯥꯅꯤꯡꯕ ꯂꯩꯔꯕꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯃꯛ ꯍꯥꯏꯔꯛꯎꯀꯣ ꯃꯥꯃꯥ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯗꯨ ꯉꯔꯥꯡ ꯈꯔ ꯂꯥꯏꯒ ꯅꯝꯅꯈꯤꯕ ꯑꯗꯨꯅꯅꯤ ꯑꯩꯁꯨ ngasi hayengsida adumak kangkhalaklanida adudi wa tanabadu nangsu yahonningi yawba ngamlani ne ko hoi mama hayengdu heta wa tanarasi aisu sodana lakjarage phare ibungo adudi nang mama amuk chalage ai khone nangbo kari tawramuge yarni da mama ai adum hagulaklage phare adudi nang mama amuk chalage ne ko hoi mama ai thindoktre yare da asomna hanaduna khul adugi ahallama wariba tombado chatkhai amaba saurelsu pamungdagi hagolaktuna ngamda imungi thaba inkhang ado loisinkhri asomna tawduna nongmani ni humni haukhri somda amubagi lekai adudi amupuna sanaramba laising amati soren sing aduna lekai khul aduda otpa naiba akiya khang kayama tawba horaklei nongman numidang amada amubagi lekai aduda makhoi naha khara lila yengluraga halai asomna makhuna lila yengluraga halakpagi lambida amubagi thongalado phauduna chatpa tarami matamaduda amubagi thongalda mi ama leptuna karigumba ma tawduna leiribado ui matamaduda naha amana hey itaw mayam amuba thole karaino ha tu ada amubana konthong lepaga nang ngai leire astai de ko karai no khudi udi mi as tu as lesing gisu udro ure kaino he lekai miam na limpu haina badu chuma jalo amubagi yumsi mi su leitana kendal thalaga sak thongi haibadu bu chuma jalo hoi mi ne haina ribado tawduna bu tawi hairibani kamdok sige akhoi han khra jai bro astai de akhoi mi mari manga suisidi yali law sa law laurga ching khar lore yai ne duso ado ai tung thang banga moiko asomna hana duna makhoi mamanaba mari manga ado yamna kanna lauraga amuwagi konthong ado landuna chelai asomna chelakpana makhoi konthong ado lanthorakli maruda makhoi ado ya nuktuna amuk lai asomna lakpadadi makhoi gi marakta susil ado yawramdrai susil yaramda aduda makhoi mayam koyeng jingnari masitiki makhoina susilbu kanna korokli adamna makhona yamna kanna laurga chelakpa amati susil toina korokpa aduda
ꯂꯩꯔꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯁꯨꯁꯤꯜꯗꯣ ꯂꯥꯛꯃꯤꯟꯅꯕꯅꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯃꯨꯕꯒꯤ ꯀꯣꯟꯊꯣꯡ ꯂꯥꯟꯊꯣꯔꯛꯄꯗ ꯁꯨꯁꯤꯜ ꯌꯥꯎꯔꯛꯂꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯂꯤ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯍꯧꯔꯛꯇꯨꯅ ꯃꯩꯅꯝ ꯄꯥꯏꯅꯗꯨꯅ ꯑꯃꯥꯏꯕ ꯑꯃꯨꯕꯒꯤ ꯌꯨꯝꯗ ꯆꯪꯉꯛꯇꯨꯅ ꯁꯨꯁꯤꯜꯕꯨ ꯊꯤꯔꯛꯏ ꯑꯁꯨꯝꯅ ꯊꯤꯔꯛꯄꯗ ꯁꯨꯁꯤꯜꯗꯣ ꯑꯃꯥꯏꯕ ꯑꯃꯨꯕꯒꯤ ꯁꯨꯃꯥꯡꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯆꯦꯟꯁꯤꯟꯗꯨꯅ ꯁꯨꯁꯤꯜꯕꯨ ꯄꯥꯝꯈꯠꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯅꯛꯄ ꯌꯨꯝ ꯑꯃꯗ ꯄꯨꯁꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯨꯁꯤꯜꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯀꯧꯗꯨꯅ ꯍꯧꯖꯤꯛ ꯁꯨꯁꯤꯜꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯣ ꯈꯪꯍꯜꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯅꯗꯨꯅ ꯀꯅꯥ ꯀꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯃꯒ ꯋꯥꯔꯤ ꯇꯥꯅꯔꯤ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜꯁꯤꯡ ꯈꯔꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯕꯨ ꯀꯧꯔꯨꯅꯅꯕꯒꯤ ꯍꯥꯏꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯕꯨ ꯀꯧꯔꯨꯅꯅꯕꯒꯤꯗꯃꯛ ꯑꯍꯤꯡ ꯑꯗꯨꯗ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗꯤ ꯃꯁꯥꯒ ꯀꯌꯥ ꯉꯝꯗꯕꯒ ꯑꯗꯨꯃꯛ ꯐꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡꯗ ꯑꯣꯖꯥ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯅ ꯀꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯎꯏꯔꯨꯝ ꯍꯧꯒꯠꯂꯛꯂꯒ ꯄꯨꯡ ꯌꯦꯡꯉꯤ ꯃꯍꯥꯛꯅ ꯄꯨꯡ ꯌꯦꯡꯕꯗꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯀꯅꯥꯅꯣꯅꯦ ꯑꯍꯤꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ ꯀꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯃꯗꯨꯗ ꯁꯨꯃꯥꯡꯂꯣꯝꯗꯒꯤ ꯑꯣꯖꯥ ꯆꯥꯎꯔꯦꯜ ꯑꯩꯈꯣꯏ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯉꯥꯡ ꯑꯃ ꯂꯥꯏꯑꯣꯡꯗꯨꯅ ꯂꯩꯍꯧꯔꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯆꯥꯎꯔꯦꯜ ꯃꯤꯠ ꯑꯗꯣ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯂꯒ ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏ ꯅꯤꯄꯥ ꯃꯔꯤ ꯃꯉꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯃꯌꯥꯝ ꯀꯔꯤ ꯀꯝꯗꯧꯔꯦ ꯍꯥꯏꯕꯅꯣꯅꯦ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯅꯨꯄꯥ ꯑꯃꯅ ꯑꯣꯖꯥ ꯆꯥꯎꯔꯦꯜ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯌꯥꯝꯅ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯌꯥꯝꯅ ꯁꯥꯟꯅꯕ ꯑꯃꯥꯏꯕ ꯑꯃꯨꯕ ꯀꯧꯕ ꯑꯃ ꯂꯩ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯇꯣ ꯂꯥꯏꯅ ꯅꯝꯃꯒ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯝꯅꯗꯨꯅ ꯂꯩꯍꯧꯔꯦ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯅꯨꯕꯤ ꯀꯌꯥ ꯁꯣꯛꯇꯨꯅ ꯍꯧꯖꯤꯛꯁꯨ ꯑꯉꯥꯡ ꯑꯃ ꯁꯣꯛꯇꯨꯅ ꯂꯩꯍꯧꯔꯤ ꯃꯗꯨ ꯑꯣꯖꯥꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯗ꯭ꯔꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯀꯧꯕ ꯂꯥꯛꯆꯔꯤꯕꯅꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯀꯔꯤ ꯑꯃꯥꯏꯕ ꯑꯃꯨꯕ ꯍꯣꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯨ ꯑꯩ ꯏꯃꯨꯡꯗ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯊꯣꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯏꯁꯤꯡ ꯆꯥꯏꯊꯗꯨꯅ ꯏꯔꯨ ꯁꯥꯗꯦꯡꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯈꯥꯎꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯆꯩ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯃꯍꯥꯛꯁꯨ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯣꯡ ꯑꯗꯣ ꯅꯤꯡꯊꯤꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯌꯥꯝꯗ ꯆꯠꯂꯁꯤ ꯍꯥꯏꯅꯗꯨꯅ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯥꯏꯕ ꯑꯃꯨꯕꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯨꯕꯒꯤ ꯁꯨꯃꯥꯡꯗ ꯒ꯭ꯌꯥꯟ ꯉꯥꯎꯗꯨꯅ ꯇꯥꯔꯝꯕ ꯁꯨꯁꯤꯜꯒꯤ ꯃꯅꯥꯛ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯁꯨꯁꯤꯜꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯒꯦ ꯑꯉꯥꯡꯁꯤ ꯂꯩꯃꯥꯡ ꯀꯌꯥꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯅ ꯂꯥꯏ ꯑꯔꯨꯕ ꯑꯃ ꯈꯣꯏꯔꯝꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯁꯤꯜ ꯂꯥꯡꯁꯤ ꯂꯥꯏꯒꯤ ꯃꯤꯇꯝ ꯑꯃ ꯌꯥꯎꯒꯅꯤ ꯑꯗꯨꯒ ꯄꯣꯠꯂꯝ ꯈꯔꯁꯨ ꯆꯪꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯍꯥꯏꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯨꯗꯤꯡꯃꯛ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯦꯟꯗꯨꯅ ꯁꯤꯟ ꯂꯥꯡꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯂꯥꯏ ꯑꯗꯣ ꯈꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯂꯛꯄꯗ ꯁꯨꯁꯤꯜꯗꯣ ꯋꯥꯈꯜꯗꯤ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯤꯔꯣꯟꯗꯤ ꯇꯥꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯂꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯀꯌꯥ ꯑꯃ ꯁꯥꯐꯣꯡꯗꯨꯅ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯔꯔꯣꯏ ꯑꯅꯝ ꯃꯍꯥ ꯇꯣꯔꯩ ꯏꯔꯩ ꯆꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯑꯂꯥꯛ ꯑꯈꯪꯅꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯃꯗꯨ ꯍꯧꯖꯤꯛ ꯁꯤꯜ ꯂꯥꯡꯕꯤꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯑꯅꯧꯕ ꯁꯤꯜ ꯂꯥꯡꯕ ꯍꯧꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯍꯧꯖꯤꯛꯇꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯤ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯑꯗꯨꯗꯗꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯌꯥꯡꯀꯣꯛ ꯑꯃꯗ ꯃꯈꯣꯏꯅ ꯁꯤꯜ ꯂꯥꯡꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯍꯥꯞꯆꯤꯜꯂꯒ ꯑꯃꯥꯏꯕ ꯑꯃꯨꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯃꯨꯕꯅ ꯁꯤꯗꯨꯅ ꯇꯥꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯌꯥꯡꯀꯣꯛ ꯑꯗꯨ ꯊꯝꯃꯤ ꯑꯗꯨꯒ ꯌꯥꯡꯀꯣꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯂꯧꯊꯣꯔꯛꯂꯒ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯄꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯣ ꯃꯁꯤꯗ ꯁꯂꯨꯞ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ
ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯥꯏ ꯈꯣꯏꯔꯝꯕꯁꯦ ꯍꯧꯔꯒꯦ ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯄꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤ ꯀꯞꯅ ꯂꯥꯎꯅꯕ ꯑꯃꯗꯤ ꯇꯨꯡꯗꯨꯡ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯔꯛꯀꯅꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯃꯗꯣ ꯀꯔꯤꯁꯨ ꯀꯤꯕꯤꯒꯅꯨ ꯂꯩꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯁꯤ ꯂꯦꯡꯕꯤꯒꯅꯨ ꯍꯣꯔꯦꯟ ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯝꯕꯁꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯌꯨꯝ ꯌꯨꯝꯗ ꯍꯟꯅꯁꯤ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯌꯥꯝ ꯑꯗꯨꯃꯛ ꯂꯦꯡꯗꯨꯅ ꯂꯩꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯍꯥꯏꯕꯒ ꯇꯧꯕꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯜ ꯂꯤꯛ ꯂꯦꯡꯈꯥꯏꯕ ꯑꯃꯗꯤ ꯃꯤ ꯑꯃꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯀꯌꯥ ꯇꯥꯕ ꯍꯧꯔꯛꯂꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯤꯅꯈꯤꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯃꯈꯨꯠ ꯆꯦꯠꯅ ꯄꯥꯏꯅꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯁꯣꯝꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯁꯨ ꯂꯩꯋꯥ ꯀꯟꯅ ꯁꯣꯜꯂꯛꯏ ꯑꯁꯨꯝꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯜꯂꯛꯄꯗꯒꯤꯗꯤ ꯌꯨꯝ ꯑꯗꯨꯗ ꯇꯧꯔꯝꯕ ꯁꯞꯇ꯭ꯔꯁꯤꯡ ꯑꯗꯣ ꯇꯞꯅ ꯐꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯆꯐꯨ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯆꯐꯨ ꯑꯗꯣ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯤ ꯑꯗꯨꯝꯅ ꯁꯣꯜꯂꯕ ꯃꯇꯨꯡ ꯆꯐꯨ ꯑꯗꯣ ꯑꯃꯨꯛ ꯃꯈꯨꯝ ꯈꯨꯝꯖꯤꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯂꯣꯏꯔꯗꯨꯅ ꯂꯩꯀꯥꯏ ꯃꯌꯥꯝꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯏꯖꯔꯤꯕ ꯆꯐꯨ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯂꯩꯀꯥꯏꯒꯤ ꯃꯪꯗ ꯄꯨꯗꯨꯅ ꯄꯣꯠꯂꯣꯏꯕꯤꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯐꯕ ꯀꯧꯕ ꯂꯩꯔꯣꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯣꯡꯐꯝꯗ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯃꯣꯡꯐꯝꯂꯣꯝꯗ ꯂꯥꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯆꯐꯨ ꯑꯗꯣ ꯃꯣꯡꯐꯝꯗ ꯁꯤꯡꯒꯪ ꯄꯩꯈꯠꯇꯨꯅ ꯆꯐꯨ ꯑꯗꯨꯕꯨ ꯄꯣꯠꯂꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯆꯐꯨ ꯑꯗꯨ ꯃꯩ ꯊꯥꯕ ꯃꯇꯝꯗ ꯆꯐꯨ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯔꯛꯄ ꯃꯩꯈꯨꯁꯤꯡ ꯑꯗꯨꯅ ꯑꯃꯨꯕ ꯃꯤꯒꯤ ꯁꯑꯣꯡ ꯃꯥꯟꯕ ꯑꯃ ꯑꯣꯟꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯃꯩ ꯆꯥꯛꯂꯤꯕ ꯑꯗꯨꯒꯤ ꯃꯩ ꯃꯔꯛ ꯑꯗꯨꯗ ꯂꯦꯞꯄ ꯌꯥꯕ ꯂꯦꯞꯂꯝꯂꯕ ꯃꯇꯨꯡ ꯃꯐꯝ ꯈꯪꯗꯅ ꯑꯁꯨꯃꯛ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯩ ꯊꯥꯕ ꯄꯣꯠꯂꯣꯏꯕ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯄꯣꯠꯂꯣꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ ꯐꯠꯇ꯭ꯔꯕ ꯑꯃꯥꯏꯕ ꯑꯃꯨꯕꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯑꯃ ꯑꯣꯏꯔꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯂꯔꯣꯏ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯣꯏꯔꯝꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝ ꯌꯨꯝ ꯌꯨꯝꯗ ꯍꯟꯕꯤꯔꯣ ꯑꯩꯁꯨ ꯌꯨꯝ ꯃꯣꯡꯕ ꯏꯔꯥꯟꯖꯥꯏꯗ ꯍꯟꯋꯥꯏꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯑꯃꯅ ꯑꯣꯖꯥ ꯉꯥꯏꯕꯤꯈꯣ ꯑꯩꯈꯣꯏ ꯑꯣꯖꯥꯗ ꯇꯔꯦꯠ ꯁꯦꯟꯖꯥ ꯈꯔ ꯀꯠꯆꯒꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯈꯔꯅꯁꯨ ꯑꯣꯖꯥꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯍꯟꯖꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯧꯔꯝꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯇꯧꯗꯨꯅ ꯀꯟꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯃꯨꯕꯅ ꯁꯥꯟꯅꯔꯝꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯑꯣꯠ ꯅꯩꯔꯛꯂꯕ ꯂꯩꯀꯥꯏ ꯑꯗꯨꯁꯨ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯗ꯭ꯔꯤꯉꯩ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯂꯩꯇꯥꯏꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯃꯨꯕꯅ ꯁꯥꯟꯅꯔꯝꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯁꯨꯁꯤꯜꯁꯨ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯂꯥꯌꯦꯡꯕꯤꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯍꯥꯛꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯠ ꯑꯍꯣꯏ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ